ngasi nuida wairam phong kiba tongan tongan ba manipuri sipong sing amasung thokiba thawdo wathok sing digi maroi bi ipau sing miam na thamjagi ahan bada kanglei pak ki maira news ta ki lakhacharaga speaker gi rolling bu yaning da badagi house sarang na bathlok tuna congress ki mla sing house ta gi mapan thokre ngasi manipur legislative assembly gi nungthil gi session da business ki agenda ama oin speaker na private member resolution lakholak pamatamda house ta sarang na bathokpadagi congress ki mla sing house ta gi mapan thokre house ki business ki matung in speaker na agenda number 6 private member resolution lakholak khibaga loinana MLA laisio kaising na NRC ki matana pukhala kiba private member resolution adu MLA na mup tauna bi speaker na khangalak pa matamda opposition ki meke digi MLA Kerans na NRC ki matana pukhalak pa si yamna phai ehak sagali house na pass tauna bo hona si aduga congress ki MLA mari na pukhat ki ba demand sing adu de amata yobi raktre mashi karige no haina hangnakhi tanja adu de MLA K Mega Sandra opposition ki maike digi pukhalak ki ba private member resolution yoroktriba si karamba rule ki matangda haptribano aikhoi si house ki member amana trabara aikhoi gi hakmat liba karigi no haina speaker hangki madur speaker na adom senior member amani haina hairakpa matamda senior member haibisi karino athran karino haina hangki madurigi house ta sarana bathoki tungdi speaker na sarana badu phatraba matung MLA laisio kaising buma ki wafam thamnaba speaker na yaba piki MLA laisio kaising buma ki wafam house ta thamba horakpada congress ki MLA sing house ki mapal thoki duna speaker gi ruling bu yaning daba phungdokre atop paumana criminal ama gumna thabak tawkiba laikhidraba Kuki SI amada ex gracia oina lupa lakh tarafi ki bisilengana Kuki khulai paibi singbu sagolabra keranje Kuki khulai paibi singi marakta yauduna mitei singna nungmai kapsin ba yawba Manipur police ki SI ama khulngak pasingna handru nungmai kapada panduna sikhi adugumlaba criminal ama gumna thabak tawkiba misa aduda criminal case pandana state lengana ex gracia oina lupa lakh tarapi khre masina Manipur lenga asina Kuki khulai paibi singbu sagolabra haina sugunu kendra gi MLA ranjana hangkhre wafam asinga si Manipur legislative assembly gi wahang pahong gi matamda MLA ke ranjana home department gi thawsu puriba chief minister da wang hangladuna haikibani mangna makata na haiki mamang sahi gi me ahum digi hauduna lamdam sida thokliba irang sida state force kya sikhibage case singa duna kanana paidi senaba sing phaba laikhrabra laikhidabra loinana soklaba miyoi singa kari kari mateng pikhrabage hainangki MLA ranjana hangki wang singa dugi pakom pira duna chief minister na house ta thamkibadi state force ahum sikhi laikhidraba singa du state asigi amati leba asigi damak thawai thakibani makhoi gi maphamda lengana awang basakta ikai kumna boli loinana makhoi gi maphamda pibi aba mande pifam thokpa mateng lengana pikre lehoriba imungi miyoi thaba amamam piba haibadu process leibana matam khara ngaithok ngaisin dawngani soklaba miyoi singsu pifam thokpa mateng sing pikre haidi MLA ke ranjana chief minister gi pakum madu taraba matung makhatana wang thamnaduna ma naikhi hausik thoklibi irang sida security na public ta nomai caption ba yawba laikhibra hainangki maduru chief minister na laiti haina pakum piki CM gi pakum madu bu pn da phungdoladuna MLA ke ranjana haiki kumja inglising aniga kungo homdoi gi September 10 ga homdoi da phobala maning laikai de Kuki UG singna bunker amadi Mitai sing tamna nomai kapsulaki madura khulngak pasingna handuna kapana Manipur police ta SI weba holkhomang hawkip kawba ama nongwaine panduna sikhi madugi report media loina phonaki laikhidraba SI hetuda Manipur lengana S Gracia pibi yaroi haina CSO singna kholaw kya lauki loina khongjang sangsingki edubo mamang thagi mapanda DC Bisnupur gi thawpuriba and Bikramna order ama thoktuna laikhidraba SI hetugi S Gracia lupa lakh tarapi khre Mitai the onchilaga nomai kapa criminal case mangadaba mi eduda lenga na lupa lakh tara S Gracia piribasi lenga asina Kuki khulai paibising sogulabra hainangki MLA Keranjat ki wapam adu utuna chief minister na house ta communal oiba wapam thambigano police personnel aduna mitai the onchinduna nomai kapi haibigi khudam sangdam leibra mafam adugi ASP na pirakhiba report nomai kapi haibalaiti patrolling satpa matamda cross firing the panbani haibalai Thabak tawisi yamna lubani pangang ngang bigano haiki atopa pawmana thamna pokpi amadi yengang pokpi na singbu maphamda Kuki militant singna bomb amadi nomai kapsin landa silakre
इम्फाल ईस्ट डिस्ट्रिक्ट की येंगंग पोकपी पुलिस स्टेशन की मनुंग सना थमना पोकपी संति खोंगबाल सबुंखोग अमदी सबुंखोग खुनौन सिंगबा मफम सिंग ngarang numidang pung nipan makhairum tabati hauna koki militant sing na bom amadi numai kap sinduna akan mamong da landarakhre hairi khunja sing na phungdorakpagi matung inadi numai kap silakpa adu khulngak liba khunja volunteer sing amadi mafam adu leiriba central security force sing na makhata na handuna numai kap ki hairi numai kap na bigi pau phangmadi ki imphal west ki sp imphal east ki sp igp herojit yauna IRB commando police personnel sing tongba gari yangkhairom mafam adu thomjinduna koki militant sing na numai kap silakliba maikai tamna akan mamong da numai kap ki kuthokna ba du da mishimina amadi asu apan yauki di hairi numidang pung 12 ge minit nifu ga mangaram taba du waida numai kap silakpa lepkhraba matungna makhata na ahing supa masjid oina koki militant sing na mathakta pankriba khul sing sitamna numai kap silakhi koki militant sing khutling dunu leriba mafam asi thamna pokpi maning sing amadi santi khongbal gi singi saruk singdani hariba mafam sing asida koki militant sing gi bunker kya saduna asoba kem amagom hauzik leiri numai kap silakpa du ngasi ayuk pung taruk phaw sataraki masigi matungdagi numai kap lepki adubu khunja sing hauzik makhata na numai kap silakadra haibigi singnaba leibidagi masa masagi mayum thadokuna satnaba phaw yaure makhata na state security gi kangbuna ngaksenbigi akan mathabak pekhatle hairi atopa pawmana Ccpur da DC amadi SP office mai thabagi thawdok kamari leinana miyoi kunga mari masakhangle case nipal lokhatle anina CBI da sinakre chief minister Susampur district police the head constable oina leiba Siamlan Paul kawba miyoi sina Kuki terrorist nga kusamnaduna numai yaubagi video amadi photo social media da viral oirakpadagi thabaktagi suspend tawki police personnel asi thabaktagi suspend tawre habagi pau phangmari February 15 gi numidang da masing yamlaba miyam thomjinduna Susampur gi SP office amadi DC office amanga ta thon badana tana gari 13 rom mai thadur manki thokriba thaudo asiga mari leina state lengana kari karama thabak lokholabagi haina ngasi Manipur Legislative Assembly gi wahang pakum matamda opposition gi MLA Kemega Sandrana Home gi Thauksapuri Chief Minister gi mafamna thamki wahang asigi pakum piraduna Chief Minister N Birena phungdokhibadi pauksi emada mai thabagi thabak aduda DC amadi SP office beson takre haina phungdokhi hauzik DC office building di yungduna adumak leiri maduna miyamda pakhanaba pau phongba sumti khabar di satlamgani hakhi thaudo odu DC office manungda leiba SDO gi ka yauna ka ani matam sana mai sakwadigi kalokhi DC Bangalore di kanmangam khidi SP office amasum DC office ti kari su sokti miyam gi mob adu DC office ki ka ani kak sokki haina chief minister na pakom piki chief minister na makhata na house ta thamki badi Siamlan Paul hariba police head constable si Koki militant singa photo ka minabigi photo du viral oirakhibadagi thabaktagi suspend tawkhibani masigi matungda FIR ama lokhotuna thijinba hokre marksu suspend tawkhibadu yaningdi haiduna Koki miyam na irang horakhibani maduru Susampur police na DC office SP office na singba kannana bahona bada lathi charge tawba mob bomb kapagi thabak sataki mata maduru security force tamna numai kapsilakpadagi punna police manga ER personnel ama misam nifu gumdoi soki DC office ta thamba maru eba record sing mangana bohona badana tana barat ki masuung gi phiral sing tharaga khongna net pa du thamoi kainingai ni oiki miyam gi mob adure hek yari ba makhai misam miyam soktana bohona ki loinana mob adure AK47 paiba Koki militant sarugya ki haibedu video footage ki matungina khangmangam ki maduna thoki ba thaudu odu gi matang hauzik phawbudi FIR case nipal lokotuna register tawre case anina CBI da sinakre thaudo odu sianaba miyoi kun masa khangdokle haina phongdokhi CM na makhata na house ta thamkibadi thokriba thaudo odu da maru eba record sing mai sakhiba leiti makhata na maru eba record sing ising chawba madi mahaulang pok thokpada mangdana ba hauzik digitization tawraga save oigedaba mafamda thamnaba sada marfugi data collection tawbangamle More border town da su maru eba record sing yamna section ba mafamda thamlaga Imphal da pukhalakpa yaure maduna government na maru eba record sing mangdana ba thabak sing hauzik atuki matik section tharang lokhotuna digitization tawduna thamnabagi thorang paikhatle haina su house da thamki atopa pawmana state security force sing puna thaudang lomina ba haure thasagi kunga teret khulai paiba masing yamna ba khutpu man Imphal West district additional SP Amit ki mayumda
nongmai kapsinba lanthum kya mangankhiba amadi additional SP masamak yauna police personnel ahum phaduna pukraba matung phuraga thadorakhiba thawdo adu thokraba matungda tampaki district manga leiba CDO sing khulai thadokuna mathau pangthokpa lepkhiba adu amung hana mathau tawminaba hawre hari pausiyesna phangba pawgi matung inadi irang hiram asiga mari leinana makok thongba police ki officer singi mifam pangthokna wa khana khiba lekhre masigi matungna thawdo ama hek tholakpa matamda puna thengnamina begi wa khana khre khongthang asigi saruk ama oina ngarang Imphal East ki thamna pokpire Kuki militant singna nongmai kapsilaktuna landa silakpa tu da commando police sing amadi atai state security force amadi central force singa sangsinduna Kuki militant sing takthoknaba puna thawdang lawminaba hawkhre hari Makasa tarak po ina to papawam na mitay lipun gi mingda siyal khairamba ani Rehabilitation Center da thamjinkhre hawkhiba tha February gi kun ngamapan na Mahapali gi area khara da mitay lipun gi mingda paisa khaire haba paw tawada gi mitay lipun gi isilinaw singna thibuhum gi thabak sa tharakpada gi miyo ani ngasi March amagi ayukta mitay lipun da sangjarak hari sangjarak miyo ani asi nisa saba miyo oirambana makhoi ani gi tungi punsi lambi da khara semdokna bigi tanja lawjana ba mitay lipun na Overcome Rehabilitation Center Legal da makhoi ani sinazare makhoi ani gi center gi PSC su mitay lipun sponsor tawragani karigumba kanagumba singna mi gi ayab yaudana paisa khaiba tawbiganu haidi makasa tarak poina to papawamna Ccpur da pusinana bo hotnaramba polam kya phagauk sauk maira paibi imai bel singna singthawre ngase pung nipan makhairam taba matamna tidim lambi paring de Ccpur tamna sana thaknaba polam singamadi atai phirol kya yauna puduna lakpa tata gari ani phagak saugi mera paibi singna lambi da satuna gari ani edu salan khitre loinana gari edu yorakpa polam singadu gari dagi singthaduna thamkhre hari pausina hai Ccpur tamna pochai puduna lakpa gari ani asigi mamang thana ahanbada army gi gari khara Ccpur tamna sangsinki Army ki gari singi matung oirapna posai puba gari ani asi lakpa ubuda maira paibi ima singna thattuna thamki loinana gari adu phagok saugi lampak thaujil halaba matungda kari karamba polam sing yauribagi haibadu yengsinbagi thabak satakhi madura gari ani adu da blanket yauna atai tungan phirol sing amadi sana thanaba polam sing loinana atai makhal kyagi polam sing yaurom ki hairi Gari ani edura yorama polam singadu lauthaduna lampak ta thamki loinana polam singadu Ccpur da amung hana pusinba yaro hena khanki gari ani digi singdhauri ba polam singadu tampaki mafam singda hangliba relief camp singda makhatana yenthokpigi thabak pekhatkani haina su tari atopa pawmana ngarang August house na su handokna bu warep laukhiba du kandem tawi nakal namati goeba aranba miyengni kokizau MLA sing Kuki zau UZ group singnigi suspension of operations su handok pinaba barat lengak ta puna taksin minaba haina ngarang phamkiba Manipur legislative na amato ene warep laukhiba du Kuki zau MLA tarana kanem tawi warep adu nakal namati goebu warep ni haina Kuki zau MLA tarana sahi tawduna press thadorak pa chirol amana haidi chirol asina hai hauzik Manipur thukliba ethnic conflict asi su tawnariba KNO amadi UPF ta tashinana bu honabani sugi Tripartite Agreement as English Singanika Nipan August Kungani to the Kuyak Pinakibani Madugi Matanga ground rule ama siembada center amasum state lenga amadi agency sing KNO amadi UPF yauna joint monitoring group ama siemduna yengsin kibani adubu ngarang Manipur Legislative Assembly gi mifamna lawkhiba su handokna bagi warep adu joint monitoring gi wapam amata yaudana nakal na amata gi miyengda hatu lawkhiba warep ni hari Seoul asin hai handak pambai na lusingba UNLF ka barat lenga ka peace agreement gi khuyak pinakhi adubu khuyak pinakhi ba matung ikui dana yamna tenba matam gi manungda violence ki thabak kaya khuyak pinaba lahulo basina sathare haiba khanglabasu makhoi ge barat lenga ka khuyak pinaba peace agreement adudi handokna bagi warep lawgolekti maduna ngarang Manipur Legislative Assembly mifamna Kuki zau singa tawnari besu handokna ba lawkhiba warep adugi mayokta Kuki zau committee singna akan bakhongjang sangsingani loinana hiram asigi matangna Union Home Minister da sumarik sumna khangangani haina phungdokli atopa pawmana arambai tengola madi khulngak liba sing phaba punma yaroi organization arambai tengola madi khulngak liba iraisa singasi Manipur amadi India lenga ki mayokta lan hoba natti haina Texam United Club Organization TUCO gi sirol aman haidi
Seol asin hai ireibag iphrup asi Kuki narco terrorist na kumja English ngani ga kungo humdoi gi me ahum digi ngasi phaw atamna landa tuna lakliba sida thawai khobak ta haptuna ireibag iphrup sokpa yaroi haiduna tholaktuna ngakliba ATM di khul ngakpa singbu paliba lenga asina phaba punba yaroi kariguma phaba punba torakpa tarabadi mama oibi sing makhal kya gi khongjang sangslakani amadi state force ki islinaw singsu khulai thadokpi ganu haina texam apunba maira paibi amadi texam united club organization gi serolosina haidi